Sagol Kangjei haiba yelhongaidagi Manipurda sanaraklaba masana asi Britishna malemda polo haina sandokhibani. Chandrakirti Maharaj ki matamda masana asi Britishna Silcharda ukhi amasung madudagi masana asi Britishna malemgi mafam kayada sandokhi. Masana asi Manipur malemda masak takliba Manipuri singi lengdraba maralni haina waring asida phongdokli. Yelhongai lai haktaktagi lairak haina thajanaba maitai singi masana singi manungda Sagol Kangjei su amani. Masi khut oina khurji amasung sajai pairaga yetna Kangjei kanghu paiduna Sagol tongna kangdrum adubu Kangjei ne yaiduna sanaba masana amani. Kangjei rol kauba puyagi matung inna ningthau kangbagi matamdagi Sagol Kangjei sanaba hauki. Ningthau asigi maming lauduna thomnaba chaibu Kangjei aduga hunnaba matum adubuna kangdrum kauki haina puya asidi iri. Ningthau kangba Kristagi mamangda pankhiba ningthau amani haina launai. Ningthau kangbagi matung kainathang Kristagi ahanba chahi chada nongda larian pakhangbagi matamda khut tare na misang amamam oiduna Kangjei sanaba hauki. Lai haktaktagi mi tare na michang oidina sanarakpa asidagi makha chatharaduna ngasi phawba lamdam sida Sagol Kangjei sanari. Sanabung Marak mayung naiba achoba lampak amada sanabung oi. Sanabungi marak amadi mayungi pankhai amamam nakal mari makta laigani. Maraki pankhai ani aduda panjan chanpham oi. Maitai Sagol Kangjei sanabada Kangdrumna Maraki pankhai adugi wangma hek lankhibada panjal ama challe haina laugani. Haujikti malemgi oiba chatnarolda Maraki pankhai ani dugi mayai oina gol chanpham post ani yungduna thamnare. Gol post ani adugi manungda Kangdrum yaisilaga malemgi oiba masanagi panjal chanba kaunai. Kangdrum Mamangaida Kangdrum asi Maribob Unal Utang amadi Sanaibi wagi waru anobana sitnana matum tana sanarami. Haujikti waruda natana plastic na su sanare. Kangjei Kanghu Kangjei gi asangwa sarukna lina aduga Kangdrum thomnaba sarukna una sanai. Udi uyungna maru oina sanai. Sagol Manipurgi Sagol asi poni haina khangnaba atangba Sagol makhal amani. Masigi top-topa magun khara laijari. Ahanba nongju nungsa khangba ngamba. Awangba ching kabda choktha gandaba. Khongpham chetpa amadi hauba thuba asi maitai Sagol da loina duna laiba magun singni. Sagol Kangjei sanabagi chap chaba Sagol amasu oiri. Manipur da Sagol gi machu makhal asi onthokna yamna lai. Apanana khutna thinduna taknadrabadi masak khangba luna thoi. Maming khara pallabada Karu, Sanabi, Kona, Koklai, Mange, Natrang, Mora, Kabrang asina chingbani. Sagol Kangjei sanabgi damak Sagol da sabal hapkani. Sanaroi Haujiki oina Manipur da Sagol Kangjei sanabgi maung ani thokna lai. Amana hanadagi lairaklaba maong traditional style haibadi mi tare na sanari maong asini. Masibu pana style haina su hainai. Atopa amana malemgi oina chatnariba maong international style asini. Malemgi oiba masana asida tim amamamda sanaroi mari laigani. Sanabagi maong Kangjei bungda misang animak leplaga mayaida wayen bana Kangdrum dubu matakta hungatuna Sanaba hawi masibu hantre hunba kawi. Sanaroi singna hantre hunpham mayada nakna laiduna Kangdrum taraktringaida thomna hotnagani. Maraki pankhaida panjal chalabadi mayaidagi amuk hantre hunduna sanaba haugani. Kangjei bungi mayungda pankhaidagi Kangdrum hundokhibabu lanba out haina kaugani. Lan khabadi lan khiba mafam adudagi Kangdrum hunjinduna sanagani. Sanaroi singna Kangdrum adubu laibakta taraktringaida thomba yai. Sagol tongna pakthaduna khutna Kangdrum adubu khunba yai. Panjan chanbagi Kangdrum adubu Kangjei ne yaisingani. Maitaigi masana da panjan tare suba hanbana Kangjei thoinai.
मिचंग अमना पांजल मरी हेक सुबदा माइकई ओंथोकनगनी मसीबु पन ओनबा हाइना कौई पांजल तरे सुहौदुना सानबगी मतम लैसलक्त्रबदी मथंगी नुमित्ता अमुक पांजल तरे सुनबा सानबा मखा चथगनी हौजिक्की मतमदा सानबददी पांजल तरे सानबगी महुत्ता अकक्नबा मतम अमक थमलगा मदुदा पांजल यामना चनबा ngamba aduna अथोइबो ओइनरे मालेमगी ओइना लेपनरिबा सानबगी मओंगददी मिनिट 8 मखाइगी तांकक मरी थोकना खाइदोकलगा सानै तांकक अमममबु चक्कर नत्रगा चक्का हाइना कौई इंग्लैंड अमदी यूरोप की मफमसिंगदा चक्कर मरीदा अयाम्बा सानै करीगुंबदा चक्कर तरुक सानबसु यावी पांजन हेना चनबा ngambana अथोइबा ओइ मालेमगी सानबुंगदा सगोल कांगजै पोलो हाइबा वाहै असि बाल्टिक वाहैनी अर्थना बोल हाइबनी कनागुंबना पुलु हाइबा तिबेतान वाहैदगी पोलो हाइखिबनी हाइना मोट पिनबसु यावी ख्रिस्तना पोक्ट्रिङैदगी ईरानदा पर्शियन सिंगना पोलो सानरकले हाइबगी वाफम लैरी ईरानगी अराबिया तिबेट चीना अमदी जापान दा संदोरखी हाइना एनसाइक्लोपीडिया ब्रिटानिका दा इरी ब्रिटिश सिंगना मसाना असि मणिपुरी सिंगना सानबदगी उखी हाइनसु लाइरिक असिदा पल्ली ब्रिटिश की रेकॉर्ड सिंगदा पोलो असि मणिपुर की नेशनल गेम नि हाइने इरम्मी अदुबु ngasi सानरिबा पोलो हाइरिबा मसाना असि इंग्लिश मसा सिंगना मणिपुरी सिंगना सानबदगी अहानबा ओइना उखी अमदी मसीदगी मालेंगी मफम कयादा संदोखी हाइबसी चुमलबा वाफमनी पर्शियन सिंगदगी मणिपुरी सिंगना हाना सगोल कांगजै हाइना कौदुना मसाना असि सानरई अदुगा महाराज चंद्रकीर्तिना कसार ब्रिटिश ऑफिसर सिंगदा मसाना असि उतखी हाइना गिनीज बुक ऑफ रेकॉर्डता मयक सेंगना इरी मणिपुर दसु सगोल कांगजै चौखल हन्नबगिदमक मणिपुर सरकार एसोसिएशन द चिंगबा अमदी क्लब सिंगना लेप लैतना होनरी इंग लिसिंग अनिगी अप्रैल की तांग कुंदा मणिपुर सरकारना पोलोबु स्टेट गेम ओइना लाउथोखरे इतिहासिक ओइरबा मपाल कांगजै बुंगबु ngasi फावबदा मालेमगी ख्वाइदगी लीरबा ngasi मक पोलो टूर्नामेंट लेपतुना पांगथोकलिबा कांगजैबुंग ओइना इम्फाल मयोंदा लैरी सगोल कांगजै तसेंगनमक मणिपुर की सक्तमबु मालेम पुंबदा मसक ताकलिबा मसाना अमा ओइरे मसी मणिपुरी कल्चर की ममल नाइदबा लन अमनी मसीबु योखतपा अमदी मालेम की ओइबा सानाबुंगदा पुखतपा हाइबसी अइखोइगी थौदांगनी।